Manipuri Story Collection YouTube channel sigi wari tabiribi pumnamakpu taramna ongchari. Leptana kudol tamjarakpana ngasidi Laisi Anu hairiba Saya Lakshmi mayang lamamgi wari sigi aroiba tangkak tuputuna lakchari mayam punna taminarasi. Jatra tauba loiraga pamubi mabu laururage khalladuna sor pungpham yenglaga khong thangdokpa horagle. Na get oin chatnaba chanaba marup kharada wathing angangdana chatli. Satin na Leon na pairi aduga chaise na Lee na pairi. Alex na Bai noi sai se koi hero koi sai ga se twins din haigum tawda. Lee noklaga mani. Leon na hore na muksoidana ona kini ko natu Jackson na zaw onara madi mangja doise ekoi bor khaktani. Adu hairaga mayam du wawa noi lanna tumile wayang ngangano ai wangang ba yadeba wathi do kona dosi. Akasna kana mu haino duna hojikandi borna kaina makhazai sikpa dai borna irang hongsin bayam tawrarmani. Swai da kaina yauduna ekoi mase ngangnabadi kana su kemta su hairo. Ronaldo na nang bora mo ibe lemna dum chalo ekoi wari yauksalakano. Francis na haigum dani bo nang sidi nangi lemba numinine lemoi. Anil na pamu bilo busat pada bordu mamanaba khaiga wathi ngangne gan haibado taabada waba tabawni tawhide duna. Leon Lee Alex Ronaldo Anil Francis Akas bakoi pulapna lauksilibani. Lemo ngasidi ne nangi lemba numini. Lan tapna haifet non tharaga mayado haifet umsilaga no yam langanomi. Leon na bai na luong numito kamay toge haidi nupi tholakanda haiba lembroba. Lina kaino na ngangi dubo ay luong numito nang absent oibe tapta nang ngangi dubo kaino me. Hay ay na haidi adu na tim ekoi la asu nang namamdok me ay jangkrakanda di ekoi kaisu udredana adu da haiba. Kaina tholakpaga di tulsi da chumdring yengi itu da yengba pau phangdeda kondo holakpai hawalakpada haibet na chep oirapna ubadu dai hena itu goge phangdi. Lan moli khumai tapna aidi horen itu yengni mayamda pulap lauksilai kai ba lan mayado haibet chiksilaga aidi horen kaina yengoi haiba. Asumna ngangna lakpana kaina gi thongal usilakli gari oibanina kuina changde konthong da maibul da kabok chaisilaga board okle ben party na tawraga dol thillaga changakle. Somna mathaktagi thoidu mabung lakpado thongnawdagi haibet yengi kanagi tilamliba haldagi angangdagi loina bor se chung phiral chai anu se angang uisarsu bor khanba heire haina mathan da ngangne maraktuda thoise auksile. Wow ekhaita mo chokhu phajado ngasidi hero bo malimi bai tabro anudi somda mihul chen khat chenda sana leire punsigi anauba khongthang ama thanga doribani nungsiba mahakna loba laklaba matam sidani ningol oibi singna pokni nungsiba haifam tawfam khangdaba thoimadi thingaule ngauni makeup tawbi nupim chaduna as noi sai sidi phachai he ado nangna budi hele aiti noi sai sa kai ba de nungsiba loire. Anu mihulgi khongjal heni hena hogolai mayam na hanjilaklaga hena thakatli haibaduni thoi changsilaklaga bai pakhat kano sor chaning tan hodo nang pakhatla manina aina marola makhatpane. Adu hairaga anugi makhutto tapna paisilaga pukningi holdo tapna phathabi. Matamdi sumsum hauki chatki bor hana phamil thakta phamthakre ngak leraga kaina tholakpa matam oiduna kaina su thorakle. Bor sena bahaladuna ibungo mitnana choiba yade ko hairai. Landu kari khalurabano khangde mamangda lei koiriba anuda mangaktu haibet leiraga yengloi ayam tiliba khaido langi matauda haibet chirol tawne bor mamanaba kharadi video namsal haubasu yaure. Asumna luhongbarsu loisinduna kaina thilakle. Laisina chalamdaida dan oina makokta haibet nanthabituna chawnga chapi ani hapirami. Anu kaple macheda konsilaga laisi sunghak anu themjin biramaga liga punna hankre mayam loina hangnakre yumda pukchik chi
ꯃꯤ ꯃꯅ ꯃꯃꯧꯒꯤ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯂꯟꯅ ꯆꯥꯔꯝꯕ ꯆꯥꯛ ꯁꯔꯨꯛꯇꯣ ꯐꯖꯅ ꯁꯦꯝꯂꯒ ꯆꯥꯍꯜꯂꯤ꯫ ꯕꯦꯝꯃ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯏꯃꯥ ꯌꯥꯅꯤꯗ ꯑꯗꯨꯝ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯃꯤꯟꯅꯈꯤꯁꯦ, ꯏꯃꯥ ꯃꯇꯣꯝꯇ ꯋꯥꯍꯟꯅꯤ꯫ ꯊꯕꯛ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ, ꯑꯁꯤ ꯆꯥꯏꯔꯤ ꯈꯣꯠꯂꯤꯁꯤꯡꯁꯦ ꯑꯍꯤꯡꯁꯤꯗ ꯃꯤ ꯂꯥꯛꯑꯅꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯅꯤ, ꯏꯃꯧ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯃꯤ ꯑꯃꯅ ꯅꯝꯗꯅ ꯌꯥꯗ꯭ꯔꯦ, ꯑꯅꯨ ꯎꯄꯥꯏ ꯂꯩꯇ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯔꯨꯝ ꯍꯦꯛ ꯆꯪꯕꯒ ꯂꯟꯗꯣ ꯂꯩꯔꯝꯃꯤ꯫ ꯑꯅꯨ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯗꯨꯅ ꯂꯟꯗ ꯈꯨꯔꯨꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯈꯨꯔꯨꯝꯃꯤꯗꯨꯅ? ꯂꯨꯍꯣꯡꯕ ꯃꯇꯨꯡꯗ ꯏꯄꯨꯔꯣꯏꯕꯕꯨ ꯑꯩꯒꯤ ꯏꯁꯣꯔꯃꯛꯅꯤ ꯈꯟꯅ ꯂꯨꯅ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯌꯦ, ꯑꯗꯨꯒꯤꯅꯤ꯫ ꯏꯃꯥꯏ ꯑꯗꯨꯒꯤꯕꯨ ꯌꯥꯔꯦ, ꯁꯤ ꯂꯥꯛꯑꯣ, ꯑꯩ ꯐꯝꯃꯤ ꯂꯥꯛꯑꯣ, ꯋꯥꯔꯝꯃꯅꯤ ꯅꯪ꯫ ꯋꯥꯗꯦꯗ ꯀꯔꯤꯁꯨ, ꯑꯁꯦꯡꯒꯤ ꯋꯥꯗ꯭ꯔꯣꯅꯦ? ꯑꯗꯣ ꯉꯁꯥꯏ ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏꯗꯣ ꯀꯩꯒꯤꯅꯣ? ꯃꯤ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕꯅꯤ꯫ ꯏꯁ ꯑꯗꯨꯔꯣ, ꯀꯩꯅꯣꯝ ꯌꯦꯡꯉꯤꯅꯤ, ꯏꯀꯥꯏꯔꯨꯅꯨ꯫ ꯈꯪꯄꯣꯠꯇꯦ ꯃꯣꯏꯅ꯫ ꯀꯩ ꯌꯦꯡꯂꯤꯕ ꯗꯗꯥ? ꯆꯠꯄ꯭ꯔꯥ ꯍꯩꯕ꯭ꯔꯥꯅ ꯌꯦꯡꯉꯤꯅꯤ꯫ ꯑꯁ ꯑꯗꯨꯒꯤꯕꯨ, ꯉꯁꯤꯗꯩꯗꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯕꯦꯒ ꯍꯥꯏꯅ ꯀꯧꯔꯅꯤ꯫ ꯑꯗꯣ ꯏꯃꯥꯗ ꯅꯪ ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯗꯣ ꯍꯥꯏꯔꯝꯃꯨ, ꯅꯪ ꯁꯤ ꯆꯪꯉꯛꯏꯁꯦ꯫ ꯍꯥꯏꯗꯤꯏꯃꯥꯅ ꯆꯪꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯂꯥꯛꯄꯅꯦ, ꯑꯩꯅꯗꯤ ꯊꯕꯛ ꯂꯣꯏꯁꯤꯟꯃꯤꯟꯅꯈꯤꯁꯦ ꯍꯥꯏꯕꯅꯦ꯫ ꯂꯟ ꯑꯅꯨꯕꯨ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠ ꯆꯤꯡꯁꯤꯜꯂꯒ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯂꯥꯛꯄꯒ ꯊꯕꯛ ꯐꯕꯤꯌꯨ ꯍꯥꯏꯒꯦ? ꯑꯅꯨ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ, ꯀꯅꯥꯁꯨ ꯍꯥꯏꯗꯦ, ꯅꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯣ, ꯉꯁꯤꯗꯤꯅꯦ ꯉꯁꯥꯏꯁꯨ ꯂꯩ ꯂꯦꯡꯕꯗ ꯅꯃꯥꯏ ꯑꯗꯨꯝ ꯅꯣꯟꯊꯕꯒꯤ ꯀꯦꯃꯦꯔꯥꯃꯦꯟꯅ ꯆꯩꯕꯗꯣ꯫ ꯗꯗꯥꯗꯤ ꯀꯔꯝ ꯈꯪꯂꯤꯕ? ꯀꯅꯥꯅ ꯍꯥꯏꯔ? ꯀꯅꯥꯝ ꯍꯥꯏꯗꯦꯅꯦ, ꯈꯪꯂꯤꯅꯤ꯫ ꯅꯨꯡꯁꯤꯗꯦꯆꯣ, ꯑꯗꯨꯁꯨ ꯍꯥꯏꯅꯤꯡꯗꯦ꯫ ꯑꯁ ꯊꯃꯣꯏꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯗ, ꯁꯥꯎꯕꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯁꯥꯎꯕ꯭ꯔꯕ? ꯁꯩ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯎ, ꯋꯥ ꯍꯥꯏꯒꯦ꯫ ꯇꯥꯅꯤꯡꯗꯦ ꯑꯝꯇ꯫ ꯑꯣ ꯑꯁꯦꯡꯕ? ꯑꯅꯨ ꯈꯨꯃꯛꯇꯦ꯫ ꯂꯟꯅ ꯑꯗꯣꯏꯗꯤ ꯍꯥꯏꯔꯒ ꯑꯅꯨꯕꯨ ꯃꯅꯥꯛ ꯋꯥꯏꯗ ꯍꯥꯏꯐꯦꯠ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯂꯟ ꯑꯃꯗꯤ ꯑꯅꯨꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕꯗꯒꯤ ꯍꯧꯈ꯭ꯔꯦ ꯃꯤ ꯑꯃꯅ ꯂꯥꯡꯕ꯫ ꯃꯣꯏ ꯕꯕꯥ, ꯒꯥꯔꯤ ꯈꯔ ꯑꯃ ꯌꯦꯡꯁꯤꯜꯂꯕ꯭ꯔꯣ? ꯊꯣꯏꯕꯅ ꯂꯣꯏꯅ ꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯣꯏ ꯕꯥꯁꯨ ꯈꯔ ꯌꯦꯡꯕꯤꯖꯨꯔꯁꯣ, ꯊꯣꯏꯕꯅ ꯁꯨꯝ ꯂꯩꯅꯨ꯫ ꯍꯩꯃꯥ, ꯅꯆꯥꯅ ꯌꯥꯅꯤꯅ ꯍꯥꯏꯔꯕꯅꯤꯅꯦ, ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯌꯦꯡꯂꯨꯈꯤꯗꯣꯔꯤꯕꯅꯣ? ꯃꯣꯏ ꯕꯥ ꯍꯣꯔꯦꯟꯒꯤ ꯁꯦꯠꯅꯕ ꯐꯤꯔꯣꯜꯗꯣ ꯑꯩꯅ ꯐꯖꯅ ꯊꯝꯂꯝꯂꯕꯅꯤ ꯁꯦꯝꯂꯒ꯫ ꯍꯣꯔꯦꯟ ꯑꯩꯅ ꯃꯦꯀꯞ ꯇꯧꯔꯤꯉꯩꯗꯅꯦ ꯑꯗꯨ ꯋꯥꯠꯂꯤ ꯑꯗꯥ ꯋꯥꯠꯂꯤꯒꯅꯦ ꯌꯦꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯀꯔꯤ ꯋꯥꯠꯂꯤꯒꯦꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯔꯨꯁꯣ, ꯑꯩ ꯉꯥꯛ ꯂꯩꯔꯗꯤ ꯀꯦꯕ ꯍꯧꯔꯗꯣꯏꯅꯤ꯫ ꯏꯃꯥ ꯏꯄꯦꯝꯃ, ꯍꯅꯨꯗꯧꯕ ꯀꯨꯏꯗ꯭ꯔꯕꯁꯤꯗ ꯍꯧꯖꯤꯛꯇ ꯅꯪꯅ ꯃꯦꯀꯞꯀ ꯇꯧꯗꯅ ꯀꯦꯗꯧꯔꯤꯕꯅꯤꯅꯦ ꯍꯥ? ꯍꯧꯖꯤꯛꯇ ꯀꯦꯍꯧꯗꯅ ꯀꯔꯝ ꯀꯥꯟꯗ ꯀꯦꯈꯤꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯗꯤ ꯏꯁꯨ ꯎꯗ꯭ꯔꯤ, ꯏꯁꯨ ꯎꯗ꯭ꯔꯤꯐꯥꯎ ꯀꯦꯈꯤꯗꯧꯔꯤ꯫ ꯅꯪꯅ ꯉꯥꯡꯅ ꯉꯝꯄꯣꯠꯇꯦ꯫ ꯑꯇꯩ ꯂꯥꯏꯔꯤ, ꯅꯃꯧꯒꯤꯕꯨ ꯀꯩꯀꯩ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯔꯣꯗꯅ꯫ ꯍꯣ, ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯅ ꯁꯦꯝꯗꯣꯛꯄ ꯂꯣꯏꯈ꯭ꯔꯦ, ꯅꯃꯧꯒꯤꯗꯤ ꯑꯋꯥꯠꯄ ꯂꯩꯍꯧꯗ꯭ꯔꯦ꯫ ꯑꯩꯅ ꯃꯦꯀꯞꯀꯤ ꯀꯦꯕꯒꯤꯅꯦ ꯃꯤ ꯀꯧꯒꯦ ꯍꯥꯏꯔꯒ ꯅꯆꯥꯅꯨꯄꯥꯅ ꯌꯥꯗꯦꯅ ꯇꯣꯛꯏ꯫ ꯐꯖꯗꯧꯔꯤ ꯉꯁꯤꯗꯤ, ꯀꯦꯗꯧꯕ ꯃꯧꯅ ꯀꯦꯗꯕꯤ ꯃꯅꯦꯝꯅ ꯑꯣꯏꯅ ꯀꯦꯗꯧꯔꯤꯕ꯫ ꯋꯥꯗꯨ ꯃꯔꯛꯇ ꯁꯠ ꯁꯝꯖꯤꯜꯂꯒ ꯃꯤ ꯑꯃꯅ, ꯍꯣ ꯌꯥꯔꯦ, ꯃꯈꯣꯏ ꯄꯥꯕꯨꯡ ꯊꯦꯡꯈꯤꯅꯤ, ꯏꯔꯨ ꯃꯥꯏꯊꯖꯕꯤꯔꯨꯔꯣ꯫ ꯔꯥꯖꯟꯁꯨ ꯃꯤ ꯑꯃꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯋꯥꯂꯥ ꯉꯥꯡꯂꯝꯗꯕꯤ ꯃꯊꯛꯇ ꯀꯥꯠꯈꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯐꯣꯟꯗ ꯊꯣꯏꯅ, ꯚꯥꯏ, ꯅꯠꯇꯦ ꯏꯅꯝꯃ, ꯅꯪ ꯃꯦꯀꯞꯀꯤ ꯃꯤ ꯂꯥꯛꯑꯕꯣ? ꯀꯅꯥ ꯀꯦꯍꯟꯗꯣꯏꯅꯣꯕ? ꯑꯩ ꯂꯣꯏꯁꯤꯟꯕ ꯍꯧꯔꯦ, ꯂꯣꯏꯔꯒ ꯂꯥꯛꯑꯗꯧꯅꯤ꯫ ꯃꯦꯀꯞ ꯀꯧꯗ꯭ꯔꯦꯗ ꯚꯥꯏ꯫ ꯊꯣꯏ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ, ꯀꯔꯤꯒꯤ? ꯅꯠꯇꯦ ꯀꯩꯅꯣ ꯈꯔ ꯀꯦꯊꯔ ꯆꯠꯇꯅꯕꯣ? ꯍꯣꯔꯦꯟꯗꯤ ꯇꯥꯃꯣꯆꯧ ꯅꯣꯏ ꯑꯅꯤ ꯐꯣꯇꯣ ꯁꯨꯠꯀ ꯇꯧꯗꯣꯏꯅꯤ ꯈꯜꯂꯒ꯫ ꯑꯗꯨꯗꯤ ꯗꯗꯥꯅ ꯀꯦꯃꯦꯔꯥꯃꯦꯟ ꯑꯃ ꯍꯥꯏꯅꯈ꯭ꯔꯦ ꯍꯥꯏꯕꯅꯦ꯫ ꯃꯦꯀꯞ ꯀꯧꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣꯃꯦ? ꯑꯩ ꯐꯠꯄ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ ꯑꯗꯨꯒ ꯂꯥꯛꯑꯒꯦ꯫ ꯌꯥꯅꯤꯗ, ꯅꯪ ꯑꯗꯨꯝ ꯂꯣꯏꯁꯤꯟꯗꯧꯗꯣ ꯇꯞꯅ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯑꯣ꯫ ꯑꯁ ꯑꯩ ꯑꯗꯨꯝ ꯐꯠꯇꯧꯔꯛꯀꯦꯁꯦ, ꯀꯨꯏꯔꯣꯏꯕ꯫ ꯐꯖꯅ ꯇꯞꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯣꯀꯣ, ꯑꯩꯁꯨ ꯂꯣꯏꯁꯤꯟꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦ꯫ ꯊꯣꯏ ꯏꯇꯨꯛ ꯇꯨꯛꯊꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜꯗ, ꯑꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯃꯇꯝꯗꯨ ꯐꯅ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯒꯥꯔꯤꯒꯤ ꯀꯇꯥꯗꯨꯁꯨ ꯇꯦꯛ ꯇꯦꯛ ꯁꯨꯝ ꯆꯠꯄꯅ ꯄꯨꯡ 4:35 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯂꯦꯞꯂꯤ, ꯁꯨꯝ ꯂꯩ꯫ ꯃꯤ ꯑꯃꯗꯤ ꯁꯣꯝꯅ ꯃꯦꯀꯞꯀꯤ ꯅꯨꯄꯤ ꯃꯥꯟꯕꯤꯗꯨꯗ ꯋꯥ ꯀꯟꯅ ꯃꯦꯜꯂꯤ꯫ ꯑꯩꯁꯦ ꯂꯣꯏꯕꯒ ꯏꯃꯧ ꯅꯨꯄꯤ ꯑꯃꯨꯛ ꯀꯦꯕꯤꯗꯧꯅꯤꯀꯣ, ꯅꯣꯏ ꯊꯕꯛ ꯑꯁꯤꯟꯕ ꯂꯩꯇꯕ ꯅꯠꯇ꯭ꯔꯣ?
ꯂꯩꯇꯦꯗ ꯌꯥꯅꯤ ꯏꯃꯥꯒꯤ ꯁꯦꯟꯗꯣ ꯍꯥꯟꯅ ꯀꯦꯕꯤꯈꯤꯒꯦ ꯄꯩꯁꯥ ꯑꯩꯅ ꯍꯦꯟꯅ ꯍꯥꯞꯄ ꯑꯣꯏꯔꯁꯨꯅꯦ ꯄꯤꯅꯤ ꯏꯃꯧꯗꯨ ꯏꯆꯥꯅꯨꯄꯥꯅ ꯌꯥꯗꯦꯅ ꯀꯦꯔꯣꯏ ꯍꯥꯏꯈꯤꯕꯅꯤ ꯑꯗꯣ ꯅꯣꯏ ꯈꯔ ꯀꯦꯕꯤꯔꯝꯃꯣ ꯍꯦꯟꯅ ꯄꯤꯗ꯭ꯔꯁꯨ ꯑꯇꯥꯕꯗꯣ ꯑꯗꯨꯝ ꯄꯤꯕꯤꯌꯨꯗ ꯏꯃꯥ ꯍꯣꯏ ꯀꯦꯕꯤꯒꯦ ꯍꯣ ꯀꯦꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤꯅꯦ ꯆꯠꯅꯕ ꯂꯥꯡꯕ ꯍꯧꯅꯔꯛꯂꯅꯤ ꯁꯣꯝꯗ ꯑꯅꯨꯗꯤ ꯃꯥꯒꯤ ꯁꯦꯠꯀꯗꯕ ꯐꯤꯔꯣꯜ ꯑꯗꯒꯤ ꯈꯨꯖꯤ ꯈꯨꯗꯣꯞ ꯂꯤꯛꯅꯆꯤꯡꯕ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯂꯣꯏꯅ ꯊꯝꯃꯤ ꯑꯗꯨꯒ ꯑꯃꯃꯝꯇ ꯁꯨꯝ ꯌꯦꯡꯉꯤ ꯂꯣꯏꯁꯤꯟꯕꯗꯤ ꯍꯧꯗ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯂꯟꯁꯨ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕꯗꯤ ꯍꯧꯔꯦ ꯐꯨꯔꯤꯠ ꯃꯣꯖꯥ ꯐꯨꯔꯤꯠꯇꯨ ꯅꯠꯇꯅ ꯑꯇꯩꯗꯤ ꯂꯤꯠꯁꯤꯟꯗ꯭ꯔꯦ ꯗ꯭ꯔꯦꯁ ꯂꯧꯕ ꯆꯪꯉꯛꯄ ꯃꯥꯜꯂꯤ ꯃꯇꯧꯗꯣ ꯑꯗꯨꯒ ꯑꯅꯨ ꯇꯨꯃꯤꯟ ꯀꯩꯝ ꯂꯣꯏꯁꯤꯟꯗꯕꯤ ꯐꯝ ꯂꯩꯔꯝꯕꯗ ꯍꯥꯏꯐꯦꯠ ꯍꯪꯂꯛꯏ ꯃꯥꯏ ꯅꯨꯄꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯀꯦꯕ ꯍꯧꯔꯣꯗꯅ ꯑꯅꯨ ꯃꯆꯤꯟ ꯄꯣꯝꯊꯣꯛꯂꯒ ꯃꯔꯨꯝ ꯁꯣꯟꯖꯩ ꯑꯩꯗꯤ ꯀꯦꯕꯁꯨ ꯍꯩꯇ꯭ꯔꯒ ꯃꯤ ꯃꯦꯀꯞꯀꯤ ꯃꯤꯅ ꯀꯦꯕꯁꯨ ꯀꯧꯕ ꯃꯥꯅ ꯌꯥꯒ ꯌꯥꯗ꯭ꯔꯒ ꯋꯥꯍꯩꯗꯨ ꯇꯞꯂꯞ ꯁꯣꯟꯖꯕ ꯑꯣꯏꯔꯁꯨ ꯂꯟ ꯍꯥꯏꯐꯦꯠ ꯇꯥꯏ ꯁꯥꯎꯅꯨ ꯅꯤꯉꯣꯜꯅ ꯃꯄꯥꯝ ꯆꯠꯂꯝꯗꯥꯏꯗꯅꯦ ꯁꯥꯎꯕ ꯐꯠꯇꯦ ꯅꯪ ꯃꯦꯀꯞꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨ ꯍꯥꯏꯔꯒ ꯂꯟꯗꯣ ꯃꯈꯣꯏꯒꯤ ꯎꯄꯨ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯒ ꯐꯛ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯐꯠ ꯂꯧꯊꯣꯛꯂꯒ ꯐ꯭ꯂꯣꯔ ꯃꯊꯛꯇꯨꯗ ꯇꯞꯅ ꯊꯥꯏ ꯑꯅꯨ ꯏꯉꯛꯉꯛꯅ ꯂꯟꯅ ꯇꯧꯔꯤꯗꯣ ꯁꯨꯝ ꯌꯦꯡꯉꯤ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯍꯥꯟꯕꯗꯗꯤ ꯂꯟ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯐꯤꯔꯣꯜ ꯍꯣꯡꯒꯗꯕ ꯃꯥꯜꯂꯨꯔꯕꯅꯤ ꯗꯗꯥ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯐꯛ ꯊꯥꯕꯗꯤ ꯃꯦꯀꯞꯀꯤ ꯄꯣꯠ ꯆꯩꯗꯣ ꯂꯣꯏ ꯄꯨꯊꯣꯛꯑꯒ ꯊꯝꯃꯣ ꯁꯤꯗ ꯑꯅꯨ ꯃꯃꯤꯠ ꯍꯦꯟꯅ ꯉꯛꯂꯞ ꯇꯧꯕ ꯃꯑꯣꯡꯗ ꯂꯥꯎꯊꯣꯔꯛꯏ ꯂꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯃꯤꯠꯀꯗꯣ ꯂꯥꯎꯊꯣꯛ ꯂꯥꯎꯁꯤꯟ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯃꯇꯝꯁꯦ ꯋꯥꯁꯤꯜꯂꯛꯇ꯭ꯔꯦ ꯑꯅꯨ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯦꯀꯞꯀꯤ ꯄꯣꯠ ꯆꯩ ꯍꯥꯞꯄ ꯕꯣꯛꯁ ꯑꯃ ꯂꯩꯕꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯊꯣꯛꯂꯒ ꯄꯣꯠ ꯆꯩ ꯈꯩ ꯂꯧꯊꯣꯛꯏ ꯂꯣꯏꯔꯕ꯭ꯔꯣ ꯁꯤꯅ ꯑꯣꯀꯦ ꯌꯥꯔꯦ ꯐꯝꯃꯨ ꯂꯥꯎ ꯁꯤꯗ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅ ꯐꯝꯗꯐꯥꯎ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯑꯅꯨ ꯋꯥꯈꯜꯗ ꯀꯩꯅꯣ ꯃꯥ ꯇꯧꯗꯣꯏꯁꯤꯕꯣ ꯈꯟꯅ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯐꯝꯊꯔꯛꯂꯦ ꯈꯤꯇꯪ ꯆꯪꯁꯤꯜꯂꯛꯑꯣ ꯁꯨꯝ ꯂꯥꯝꯃꯒ ꯀꯦꯔꯣ ꯍꯥꯏꯔꯣ ꯀꯩꯅꯣ ꯗꯗꯥꯅ ꯀꯦꯕꯤꯗꯣꯏꯔꯣ ꯍꯥꯏꯁꯦ ꯑꯗꯨꯒꯤꯅꯤ ꯉꯔꯥꯡ ꯃꯦꯀꯞꯀꯤ ꯃꯤ ꯀꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯣ ꯅꯪꯅ ꯃꯥꯏꯁꯦ ꯑꯩꯅ ꯐꯥꯎ ꯅꯨꯡꯁꯤꯗꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯤꯁꯤꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛꯀꯤ ꯐꯖꯅꯕ ꯍꯥꯏꯗꯅ ꯃꯤꯒꯤ ꯃꯈꯨꯠꯅ ꯇꯥꯞ ꯁꯣꯛꯄꯗꯣ ꯑꯩ ꯄꯥꯝꯗꯦꯕ ꯈꯔ ꯆꯪꯁꯤꯜꯂꯛꯑꯣ ꯑꯗꯨꯒ ꯇꯨꯃꯤꯟ ꯐꯝꯃꯣ ꯋꯥ ꯉꯥꯡꯒꯅꯨ ꯉꯝꯃꯔꯣꯏ ꯑꯩ ꯉꯝꯃꯔꯣꯏꯕ ꯀꯦꯗ꯭ꯔꯁꯨꯅꯦ ꯆꯠꯄ ꯌꯥꯏ ꯀꯦꯗꯨꯅ ꯑꯣꯏꯅ ꯆꯠꯂꯒꯦ ꯗꯗꯥ ꯂꯟ ꯑꯗꯨꯒꯤ ꯃꯈꯨꯠꯇꯣ ꯇꯥꯞ ꯄꯥꯏꯔꯒ ꯍꯥꯏꯐꯦꯠ ꯃꯅꯥꯛ ꯆꯤꯡꯁꯤꯜꯂꯤ ꯌꯥꯝ ꯂꯥꯡꯒꯅꯨ ꯑꯉꯥꯡꯅꯅꯦ ꯈꯨꯄꯥꯛ ꯆꯥꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯤ ꯂꯩꯌꯨ ꯑꯗꯨ ꯍꯥꯏꯔꯒ ꯑꯅꯨꯕꯨ ꯀꯦꯕ ꯍꯧꯈ꯭ꯔꯦ ꯑꯅꯨ ꯇꯜꯂꯤ ꯍꯥꯏꯔꯤꯕꯗꯣ ꯌꯥꯗ꯭ꯔꯦ ꯂꯟꯗꯣ ꯑꯣꯟꯈꯠꯂꯒꯁꯨ ꯌꯦꯡꯉꯨꯗ꯭ꯔꯦ ꯇꯨꯃꯤꯟ ꯑꯗꯨꯝ ꯐꯝꯃꯤ ꯍꯥꯏꯐꯦꯠ ꯃꯃꯤꯠꯇꯣ ꯌꯦꯡꯒꯦ ꯇꯧꯖꯔꯁꯨ ꯋꯥꯡ ꯆꯥꯎꯕ ꯃꯤꯅꯤꯅ ꯈꯅꯥꯎ ꯃꯔꯤꯒꯤ ꯄꯣꯝꯊꯣꯛꯂꯞ ꯇꯧꯕ ꯃꯄꯥꯗꯣ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯄꯨꯔꯥ ꯅꯣꯟꯈꯠꯇ꯭ꯔꯕꯗꯤ ꯎꯕꯁꯨ ꯐꯪꯗꯦ ꯁꯨꯝ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯂꯥꯎꯅꯗꯦ ꯀꯥꯗꯣ ꯀꯨꯏꯅ ꯁꯥꯡꯅ ꯃꯇꯝ ꯂꯧꯗꯦ ꯃꯃꯥꯏꯗꯣ ꯐꯥꯎꯟꯗꯦꯁꯟ ꯑꯥꯏꯂꯤꯠ ꯑꯥꯏꯕ꯭ꯂꯣ ꯀꯣꯟꯇꯣꯔ ꯂꯤꯞꯁꯇꯤꯛꯅꯆꯤꯡꯕ ꯃꯦꯀꯞ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯃꯆꯥ ꯈꯔꯗꯣ ꯇꯧꯔꯒ ꯁꯤꯝꯄꯜ ꯑꯣꯏꯅ ꯀꯦꯕꯤꯔꯦ ꯂꯥꯁ ꯑꯣꯏꯅ ꯃꯦꯀꯞꯇꯨ ꯂꯣꯏꯔꯛꯄꯗ ꯍꯦꯟꯅ ꯃꯦꯀꯞꯇꯨꯒꯤ ꯁꯦꯠ ꯑꯣꯏꯅꯕ ꯍꯥꯏꯅ ꯇꯨꯝꯇꯛ ꯇꯧꯕ ꯅꯥꯇꯣꯟꯗꯨꯗ ꯆꯅꯦꯜ ꯁꯤꯔꯤ ꯐꯖꯅ ꯇꯣꯔꯤꯅ ꯇꯧꯔꯒ ꯑꯃꯁꯨ ꯊꯤꯟꯕꯤꯔꯦ ꯄꯨꯡꯂꯣꯏ ꯀꯦꯕ ꯂꯣꯏꯔꯛꯄꯒ ꯂꯟꯗꯣ ꯍꯥꯏꯐꯦꯠ ꯇꯤꯡꯂꯤ ꯌꯥꯡꯂꯤ ꯇꯧꯏ ꯑꯌꯣ ꯁꯤꯔꯦ ꯑꯌꯨꯝ ꯁꯤꯗꯕ ꯃꯄꯨ ꯑꯅꯨꯗꯤ ꯉꯁꯥꯏꯈꯩ ꯃꯃꯤꯠꯇꯣ ꯎꯏꯁꯤꯜꯂꯒ ꯂꯩ ꯃꯥꯏ ꯗꯤꯌꯔ ꯃꯤꯠ ꯄꯥꯡꯉꯣ ꯃꯦꯀꯞ ꯂꯣꯏꯔꯦ ꯑꯅꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯁꯪꯉꯛꯇꯨꯅ ꯌꯦꯡꯉꯤ ꯐꯖꯈ꯭ꯔꯦ ꯄꯥꯝꯖꯈ꯭ꯔꯦ ꯈꯣꯏꯗꯥꯖꯈ꯭ꯔꯦ ꯂꯟꯁꯦ ꯑꯁꯨꯛ ꯍꯩꯕ꯭ꯔꯥ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯖꯥꯠꯂꯥ ꯃꯤ ꯂꯦꯟꯕ ꯑꯣꯄꯔꯦꯁꯟ ꯈꯛꯇ ꯇꯧꯕ ꯍꯩꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯇꯥꯌꯣꯟꯅꯔꯦ ꯃꯦꯀꯞꯁꯨ ꯍꯩꯔꯝꯃꯤ ꯏꯊꯥ ꯊꯥꯖꯗꯅ ꯑꯗꯨꯛ ꯏꯪꯅ ꯐꯖꯕ ꯃꯁꯛꯇꯨꯗ ꯃꯥꯒꯤ ꯗꯗꯥꯅ ꯀꯦꯕꯤꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯒ ꯐꯖꯕ ꯍꯦꯟꯈ꯭ꯔꯦ ꯑꯗꯩꯗꯤ ꯗ꯭ꯔꯦꯁ ꯍꯣꯡꯖꯟꯖꯔꯣ ꯄꯩꯔꯅꯨꯀꯣ ꯑꯩ ꯅꯪ ꯗ꯭ꯔꯦꯁ ꯍꯣꯡꯕ ꯂꯣꯏꯔꯝꯃꯅꯤ ꯈꯜꯂꯀꯥꯟꯗꯅꯦ ꯆꯪꯉꯛꯀꯦ ꯍꯣꯔꯦꯟ ꯐꯣꯇꯣꯁꯨ ꯇꯧꯗꯣꯏꯗꯣ ꯏꯇꯨ ꯅꯨꯡꯁꯤꯕꯤ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯃꯥꯒꯤ ꯂꯤꯠꯀꯗꯕ ꯐꯨꯔꯤꯠꯇꯣ ꯐꯠ ꯂꯤꯠꯁꯤꯜꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯟ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯣꯏꯗꯣ ꯐꯠ ꯆꯪꯉꯛꯏ ꯏꯅꯝꯃ ꯍꯣꯏ ꯏꯅꯝꯃꯧ ꯂꯣꯏꯁꯤꯜꯂꯕꯣꯅ ꯅꯪ ꯀꯦꯕ ꯂꯥꯛꯏꯅꯦ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯃꯤꯠꯇꯣ ꯍꯥꯏꯐꯦꯠ ꯂꯥꯎꯊꯣꯛꯂꯞ ꯋꯥꯎ ꯀꯩ ꯈꯨꯐꯖꯅꯣ
inama kana kebirinoba adu hairaga anugi manakta probab changsilaklaga nak oit ko yingi nate nangbu keba gaibro ma chobinadi ma kebal werga kehandoini hayowe ma chobi kebal weri inama kauru haidana ai changi ini aduga sina kana kebirino nate kai khubhazano mi anu tablapna ai je songlage help khra tobiyo bai hoi adu tobige ba nang makeup se kana tobirino haiba anu dress hongzin na kai da thoi marak thalaga se dress se sa hongjalo photo nam tho se Instagram da thagadi ba ai reels nam thokse hoi thoina tawraga anu do dress hongjille tops ki skin color ama khong mai dana red da kitang oirap tawba mayik nai bi ama adai ina fi nima phanik tu ka chana ba haiduna red da black na tas mahal hakpa ama insili samduna thoina sembiraga sambul ama haipet punbiraga na chomdo thechin bire adai ngasai lanna keramiba makeup style duga set chana kre thoido adu yinglaga machinda kai kaino pangson da soli photo khra suka pado loira batong mapanda mi mana ko badagi thokminaragle ahina di emosi ki hallagi na khallaga city loina loiramne dana natti nangbu ke bai bro ai di emosi khangbu khangde phajabana loiramne tawrise isa nupa uradi kaino ma tawrani bo ma chawbiya aisu khalamine ba dumaina irang phaba ani do wari ngak sanari ngei tanja duda rajenna hai loirabo noibo chanabo tawrase matam se yadre mapana gari ngai le horabani ko ngai khodang hakta imoga photo amta nam hokhige kuina sang leirano thenglabani adagi baina su ko tor amabani la abra haidana ho yare thokla adawni ado thoiba ma pale hobro mamana ba khra laktana wari to horibani ho aina hore na mutala oyo karigino moi babu na khangpote kauda kauramu hoi adu noi gi kothabi torano ahal khaisune loina la abani adu hairam laga thokre mapanda lanna bai noi gari kamai tonarage leona ho loi sure adu ai khoi amadudi asomda pusari scenery haibani badin bai to bitrabo ngarang pau khongnei ada oina leiram gen hairi ses masu ibai pham ka khrabani ne lan nok laga thoina bu panade adui matang de bai adum kongnei da oi to hoira moine hi adugum ga leiti da ingonda de tanja da rajinna thoiba ba kari namana manung da changu on hayobani fat changuro aduga ne pulap thokminaro matam se yadrabani asom dagi bai na sula on hairaklabani aingonda su hairambani hoi ai thokminarage bai noi gari ka khanaram ai thoklage asumna somdana lina agya mayam karam tawrige chan sang si bolushila abo agya mana ibongo aikhoi di loi buloireda mi makai du lak lagane hap tokladabani chakse o phare du de laisina baba na khoi du lai hai bro aina phone tawbadabudi haikrabani la ani hairakpani pungse thingzila ene laksarani asubna nga ki matungda anu khoi se yorakle laisina mengno krira duk thengbade anuna tholak bahurabane ape marakta dada khoi gari do yaraktaba adugi ngak leptho ure adugi ne la chang hap chingei dane ngak sida phamlammo adu hainaga somdagi lak bilai sabi macha kharaga mau kharaga ngak phamduna lehawi leisabi macha amana aikhoi namase ngasidi am phasai ko kanana kerakpano thoina phasabni makeup set aisu ngasai hangi tawraga tum kauraba mau lupina amu masak phasai matik tawthorakpa khudingmak ipakta paksai akhoi lanjan bagi mausi ngasidi ingna phasai makeup sisu kanana no aikhoi so hing thabak chathokpagi kaidobada haina bayana ba amta khangzawgedana anu ikairap tawna khumlai dadana kebibne mayam do anu da loina yegle ngakchana thoina kaino bai as nati inama asem roba ai de ke bsaite hai traga mi ne kena
Imana haibasu dadana yade Leisabi amana Saas nairiko Aikhoi dalan chen base Kalak chayamna Mau amana Karino Aikhoi lan chen base bo Adu maina ka tau bo Hibra si bo Leisabi mancha amana amo Jealous kai ko ina ma Aidum Aikhoi sai dahana Hizil hawa hayo bana padoi zala Thoi anu da chirol haibet tawi Horen photo set ki kamai tau rage Dadana hai kri haibane Thoi no pet tau na Ina ma thank you Good love you Ngak amaga Nokna bo Langna bo Mahi Mana no mana thokpa Pang tau da tau ni Thoi di lan bulak na balipte Khadrak tau raga paisa lau thoi Asumna khara lang laga Photo shoot tau re Numit tuma Asumna loishin kre Mathangi numit ni Nong thilwai Pung ahum tarak padwai dani Thoi bazar chatlo baga Lamkhang da gari ya kidre Aspi lapot ni Karino khang diba Mapam du mi khara chi main road so oide Manak nakpada Workshop kumbas Amata layba ode Aduk chik patan jadu da Phone do puthok laga Mamagi number da call tau sili Aduba network tu yam ka hina likre Machay ama phawba Maning tam na kage ngam jade Kay na tawri si ba Network se kay daw re hai ba no ba Amta yadri si ba Adu hai naga makut tu siri ba Kudang gari da Hapet thangat la yengi Pung di mari kare helam me Gari su yada Matha su ta sare Marak tu da numit tu su mayum changlam nagi Nganglay na nalay sin gadom Tauragli Som da leon na Aw baba hoy enati lambi da lay ba Karam bidang no Aspi laponi Hoy yare thami Thoi namit ta salakpada Ki gum sutok silay Litli ba puritu su Macha crop oy bagi Masado haipet ing bahoragli Leon na Hello bye ta bro Hello Adu hairan gari Thawna Phone screen da haipet yengi Network yaramdre Pat tatlamle Som da nupam cha khara Numidang wai du da Khrading oxin na bo oiramgani Makutta chirup chingba yauri Maikhu pupu kamthok laga Wari sana dana sumlai Thoi do lak liba nupa khradu da haipet ui Madu upata masada Lambi gi mapada Phat thaisi lagale Nupa sing do ngauri phairi hairaga sum lakpana Thoi lai riba dwa yoksilagle Ngauri Loi tawri yu thaklu bagi soidana oiramgani Hek yengbada masa sing do balance puba ingam de Nupa amana gari na truside Hoy ne Bespani ne Khuran grase haying gidi kona ni silerdi Ibo haying da nate sidi fano queen chatni kaino Mi lay haibati munning silude ngaw bana ngamlingai da Thoi du sanari ba wari taroga sauning na nakandagi phat chongthorei Na pa thorai masa miu sitaba kaino gari huran ba kai di ha nupini ne side nanga sai kai lai ruba Ayu do ngawri ngai da mi lay kai se ke mora moina nang Sia nupi nang na open challenge toksilakpa Naksak ta singduga yu da ngawri bani su tawri Na thibok seng na jam heram kiroi Hera ngasai de ta gin ta bani kari wata khona no nang nupi ni karabo loisiluro hoje Thoi do ko na nupa amana hairak di bawa do taruraga tinglaukre I ka khatkre Prapap changsilaga nupa tui mamai da Kutum tasilaga duk laukha hek thillui Adu phubaga nupa atai da thoi de loina omsilai somse am phawbe waro ha Nupi ni kauradi nupi moibe mathau pangthokpa tare dana Kharachi inumidanga oisilakpagi mambangam baduda Thoi gyan ta kidre makok tu ingong du tu thakre Mathangi numit ni Thoi makok haipet pairaga hairum hogolai Hek hogalakpaga yum onarambada nak yet ko yengi Leon bathroom dagi bathrob ama setlaga makok kada fi akang maman haipet nanthok na thori Hi good morning miss Thoi masadu haipet pairaga ko yengi Ai sida kamai leramino Ai nangonda karim sokde ko pakhat kano Ngarang kay thoki ge ningsing drabo amta Thoi makok tu haipet pak thazilaga ningsingi Ngarang gi do nang nanek pamiro Chalo ada nang bukai oidana ai ni mini ega phandoi ba paisa dum pamui Thoi kapli
ꯀꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ? ꯑꯩꯈꯣꯏ ꯌꯨꯝꯗꯅꯤ ꯀꯩꯅꯣ. ꯀꯃꯥꯏꯅ ꯑꯩꯁꯦ ꯂꯩꯔꯝꯃꯤꯅꯣ? ꯋꯥꯔꯣꯟ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ. ꯀꯟꯕꯤꯕꯅꯦ ꯑꯩꯅ ꯉꯔꯥꯡ ꯅꯪ ꯑꯩ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯗꯤ ꯂꯥꯏꯗꯅ ꯂꯝꯕꯤꯗ ꯂꯣꯡꯐꯩ ꯇꯥꯔꯝꯕꯗꯧ ꯅꯨꯄꯥ ꯁꯛꯇꯥꯒꯩꯗꯣ. ꯊꯣꯏ ꯂꯤꯌꯣꯟꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯣ ꯁꯥꯎꯅꯤꯡꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯣꯟꯗꯣ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯛꯏ. ꯍꯦ ꯁꯛ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ? ꯏꯃꯥꯏ ꯆꯤꯟꯁꯤꯗꯤ ꯏꯁꯧꯒ ꯇꯧꯁꯤꯜꯂꯛꯀꯅꯨ. ꯀꯟꯕꯤꯕꯩ ꯄꯩꯁꯥ ꯈꯔ ꯀꯥꯞꯁꯤꯜꯂꯣ. ꯅꯣꯏ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯗꯦ. ꯖꯤꯄꯦꯗ ꯀꯥꯞꯁꯤꯜꯂꯣ. ꯃꯤꯅꯥꯏ ꯍꯥꯏꯁꯤꯅꯤ. ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯨ. ꯆꯠꯂꯣ ꯀꯩꯅꯣ ꯅꯇꯣꯝꯇ. ꯑꯩ ꯅꯪ ꯕꯣꯗꯤꯒꯥꯔꯗ ꯅꯠꯇꯦ. ꯁꯦꯕꯥ ꯃꯔꯝ ꯃꯣꯛꯄꯅꯤ. ꯅꯪ ꯄꯩꯁꯥ ꯀꯥꯞꯄꯣ ꯍꯥꯏꯕꯗꯣ ꯑꯩ ꯀꯥꯞꯄꯤꯒꯦꯕ. ꯅꯪ ꯑꯗꯨꯃꯥꯏ ꯀꯦꯁꯤꯟꯅꯔꯒ ꯑꯩꯅ ꯊꯥꯖꯅꯤ ꯈꯜꯂꯤꯗꯣ. ꯅꯕꯨ ꯐꯠꯇ ꯇꯧꯅꯨꯀꯣ. ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ. ꯉꯥꯏꯍꯥꯛ ꯂꯩꯔ ꯊꯤꯟꯒꯦ. ꯅꯪ ꯀꯟꯕꯤꯔꯨꯕ꯭ꯔꯕꯨ ꯑꯩ ꯗꯁꯥ ꯇꯥꯔꯦ. ꯑꯍꯜ ꯃꯁꯦꯜ ꯀꯩ ꯍꯥꯏꯅꯔꯛꯄꯅꯣ ꯄꯥꯎ ꯇꯥꯈꯤꯁꯦ. ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯍꯣ ꯅꯪꯁꯦ ꯅꯨꯄꯤꯅꯤꯅꯅꯦ, ꯅꯨꯄꯤ ꯑꯃꯅ ꯑꯍꯤꯡ ꯍꯦꯔꯣ ꯑꯃꯒꯤ ꯌꯨꯝꯗ ꯂꯩꯔꯛꯄ ꯍꯥꯏꯕꯁꯦ ꯑꯍꯜꯈꯩꯅ ꯀꯩꯅꯤ ꯍꯥꯏꯅ ꯈꯜꯂꯝꯅꯤ. ꯅꯀꯣꯛ ꯍꯥꯏꯐꯦꯠ ꯈꯜꯂꯨ. ꯑꯗꯨꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯂꯩꯔꯗꯣꯏꯔꯣ ꯍꯥꯏꯁꯦ? ꯀꯅꯥ ꯈꯪꯖꯕꯅꯣ ꯑꯩ. ꯊꯣꯏ ꯀꯂꯞꯅ ꯃꯈꯣꯡꯒꯗ ꯐ꯭ꯔꯤꯡ ꯀꯥꯎꯏ. ꯃꯃꯥ, ꯑꯩ ꯂꯧꯕ ꯂꯥꯛꯑꯣ. ꯁꯤ ꯅꯨꯄꯥꯁꯤꯗ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯉꯝꯃꯣꯏ. ꯁꯤꯌꯥ, ꯑꯩꯁꯤꯅ ꯅꯪꯁꯦ ꯌꯥꯝ ꯄꯥꯝꯂꯝꯗꯧꯕꯩ ꯇꯥꯏꯞꯇ ꯁꯣꯅꯣꯄꯤꯀꯥ ꯍꯥꯏꯁꯤꯅꯤ. ꯊꯣꯏ ꯀꯞꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯒ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯍꯥꯏꯗꯦ ꯀꯞꯁꯤꯟꯅꯒꯅꯨ, ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕ. ꯅꯠꯇꯦ, ꯉꯔꯥꯡ ꯅꯨꯃꯤꯠꯇꯣ ꯆꯤꯡꯈꯠꯄꯤꯌꯨ ꯍꯥꯏꯕ. ꯑꯗꯨꯕꯨ ꯌꯥꯔꯝꯃꯗꯤꯅꯦ ꯑꯩꯁꯨ ꯃꯊꯥ ꯁꯥꯏꯁꯦ ꯁꯥꯔꯝꯃꯣꯏꯀꯣ. ꯊꯣꯏ ꯂꯤꯌꯣꯟ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯒ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯩꯁꯥꯗꯣ ꯑꯩ ꯂꯣꯏꯅ ꯄꯤꯒꯦꯕ. ꯑꯗꯣ ꯀꯩꯅꯣ, ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯒꯨꯝꯁꯦꯕꯀꯣ. ꯑꯁ ꯆꯠꯊꯣꯛꯑꯦ ꯑꯥꯗ. ꯑꯩꯅ ꯍꯦꯟꯅ ꯍꯣꯡꯅꯤꯡꯗꯦꯀꯣ. ꯅꯪꯒ ꯂꯩꯕꯒ ꯉꯝꯃꯔꯣꯏ ꯑꯩ. ꯊꯣꯏ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ. ꯂꯤꯌꯣꯟ ꯇꯞꯂꯞꯅ ꯁꯣꯜꯂꯤ. ꯃꯁꯤꯕꯨ ꯒꯨꯂꯤꯒ ꯋꯥꯠꯄꯖꯥꯠꯂꯣ? ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯍꯜꯈꯩꯁꯨ ꯍꯜꯂꯛꯂꯦ. ꯍꯥꯟꯅꯅ ꯅꯆꯥꯏ ꯆꯥꯄꯤꯅꯁꯤ ꯍꯥꯏꯅ ꯊꯥꯖꯕ ꯂꯩꯅꯕ ꯃꯔꯝꯅ ꯍꯔꯥꯎ ꯌꯥꯊꯣꯛꯂꯛꯂꯦ. ꯊꯣꯏꯗꯨ ꯐꯣꯟꯗ ꯃꯃꯥꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯩ. ꯋꯥ ꯂꯥꯟ ꯑꯝꯇ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯅ ꯍꯦꯟꯅ ꯍꯔꯥꯎꯖꯕꯗꯣ ꯎꯔꯒ ꯇꯨꯃꯤꯟꯅ ꯀꯦꯝ ꯍꯥꯏꯗ꯭ꯔꯦ. ꯐꯅ ꯁꯥꯎꯔꯕꯁꯨ ꯈꯠꯅꯔꯕꯁꯨ ꯁꯨꯝ ꯇꯣꯏꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯨꯅꯤ. ꯊꯣꯏꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯒ ꯋꯥꯈꯜꯗꯣ ꯑꯣꯟꯈ꯭ꯔꯦ. ꯂꯨꯍꯣꯡꯕꯗꯣ ꯃꯁꯥꯅ ꯌꯥꯅꯤꯡꯗꯕ ꯇꯧꯈꯤꯗ꯭ꯔꯦ. ꯌꯥꯔꯒꯦ ꯈꯟꯈ꯭ꯔꯦ. ꯊꯣꯏ ꯆꯦꯜꯂꯛꯄꯒꯤ ꯊꯤꯜꯂꯝꯗꯥꯏꯗ ꯂꯤꯌꯣꯟ ꯈꯨꯔꯨꯝꯕ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ. ꯂꯤꯌꯣꯟ ꯐꯣꯟ ꯌꯦꯡꯉ ꯂꯩꯔꯝꯃꯤ. ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯨꯠ ꯑꯅꯤꯗ ꯍꯥꯏꯐꯦꯠ ꯁꯨꯔ ꯅꯣꯏꯔꯗꯨꯅ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯑꯣꯡꯗ ꯀꯧꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ. ꯂꯤꯌꯣꯟꯁꯨ ꯍꯩꯕꯅꯤ. ꯊꯣꯏꯒꯤ ꯃꯇꯧꯗꯨ ꯎꯏ. ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯦꯝ ꯍꯥꯏꯗꯦ. ꯐꯣꯟꯗꯨꯗ ꯀꯔꯤ ꯃꯔꯨ ꯑꯣꯏꯕ ꯇꯧꯕꯅꯣ ꯈꯪꯗꯦ. ꯊꯣꯏ ꯁꯣꯔ ꯑꯃꯨꯛꯇꯪ ꯇꯞꯅ ꯍꯣꯟꯗꯣꯛꯂꯒ ꯇꯥꯝꯆꯥ. ꯑꯩ ꯃꯤꯡ ꯇꯥꯝꯆꯥ ꯀꯧꯋꯣꯗꯤ ꯀꯅꯥ ꯍꯥꯏꯕ ꯅꯉꯣꯟꯗ? ꯏꯃꯥꯅ. ꯍꯩꯄꯥꯗꯤ ꯑꯩꯈꯣꯏ ꯄꯂꯦꯝꯁꯦ. ꯇꯥꯝꯆꯥ, ꯆꯠꯂꯒꯦ ꯑꯩ. ꯑꯧ, ꯆꯠꯂꯣ. ꯊꯣꯏ ꯂꯤꯌꯣꯟꯒꯤ ꯊꯧꯁꯥꯗꯕ ꯃꯇꯧꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ. ꯃꯃꯤꯠꯇ ꯃꯄꯤ ꯀꯣꯏꯔꯛꯏ. ꯃꯃꯥꯏꯗꯣ ꯇꯞꯅ ꯅꯣꯟꯊꯔꯒ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯂꯤꯌꯣꯟ ꯎꯍꯟꯗ ꯍꯥꯏꯗꯨꯅ ꯃꯄꯤꯗꯣ ꯐꯠ ꯇꯩꯊꯣꯛꯏ. ꯂꯤꯌꯣꯟ ꯎꯗꯤ ꯎꯔꯤꯕꯅꯤ, ꯎꯗꯕ ꯁꯥꯖꯤꯟꯅꯩ. ꯐꯖꯅ ꯆꯠꯂꯣ. ꯌꯧꯔꯒ ꯂꯨꯍꯣꯡꯕ ꯌꯥꯅꯤꯡꯗ꯭ꯔꯁꯨꯅꯦ ꯑꯗꯨꯝ ꯃꯃꯥ ꯕꯕꯥꯗ ꯍꯥꯏꯌꯣ ꯁꯦꯡꯅ. ꯃꯃꯤꯠꯇꯨꯁꯨ ꯐꯣꯟꯗ ꯌꯦꯡꯉꯤ. ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯅ ꯊꯣꯏ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ. ꯊꯣꯏꯗꯨ ꯍꯟꯗꯛꯇꯤ ꯂꯤꯌꯣꯟ ꯃꯈꯨꯠꯇꯩ ꯐꯣꯟꯗꯣ ꯇꯥꯞ ꯃꯨꯜꯂꯤ. ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯄꯤꯗꯨꯁꯨ ꯐꯠ ꯇꯩꯊꯣꯛꯏ. ꯂꯤꯌꯣꯟ ꯉꯛꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ? ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯝ ꯇꯥꯗꯕ꯭ꯔꯣ? ꯁꯨꯝ ꯐꯣꯟ ꯌꯦꯡꯉ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯑꯩꯅ ꯀꯞꯄꯒ ꯆꯠꯈꯤꯕꯗꯣ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯕ? ꯂꯤꯌꯣꯟ ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯤ. ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇꯒꯤ ꯔꯣꯃꯥꯏꯟ ꯋꯥꯏꯠ ꯀꯂꯔ ꯑꯃ ꯂꯧꯊꯣꯛꯂꯒ ꯄꯤꯔꯛꯏ. ꯁꯤꯅ ꯇꯩꯊꯣꯛꯄꯤꯗꯣ. ꯄꯤꯗꯣ ꯇꯩꯊꯣꯛ. ꯅꯪꯅ ꯀꯞꯄꯤꯗꯣ ꯀꯞꯍꯟꯅꯤꯡꯗꯦꯕ. ꯊꯣꯏ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯊꯣꯔꯛꯏ. ꯅꯨꯄꯤ ꯁꯦ ꯇꯣꯛꯑꯣꯕ, ꯇꯥꯕ꯭ꯔꯣ? ꯑꯗꯨꯝ ꯀꯞꯀꯅꯣꯕ. ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ. ꯀꯞꯄꯅꯨ. ꯑꯩ ꯅꯨꯄꯤ ꯀꯞꯄ ꯊꯦꯝꯕ ꯍꯩꯇꯦꯕ. ꯏꯃꯥ ꯍꯣꯏꯅ ꯇꯥꯔꯒꯗꯤꯅꯦ ꯀꯩꯅꯣꯝ ꯈꯜꯂꯅꯤꯕ. ꯇꯣꯛꯑꯣ. ꯊꯣꯏꯗꯨ ꯇꯥꯗꯦ, ꯑꯗꯨꯝ ꯀꯞꯄꯤ. ꯂꯤꯌꯣꯟꯅ ꯅꯪ ꯀꯩ ꯄꯥꯝꯃꯤꯅꯣ? ꯑꯩ ꯂꯩꯕꯤꯒꯦꯕ. ꯀꯞꯄꯗꯣ. ꯍꯟꯗꯛꯇꯤ ꯊꯣꯏꯗꯣ ꯀꯞꯉꯥꯡ ꯇꯧꯔꯛꯏ. ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ? ꯑꯩ ꯀꯩꯝ ꯆꯥꯅꯤꯡꯗꯦ. ꯍꯣ, ꯑꯗꯣ ꯀꯩ ꯄꯥꯝꯒꯦꯁꯦ ꯀꯞꯇꯅ ꯍꯥꯏꯌꯣꯕ. ꯃꯔꯝ ꯃꯣꯛꯄꯅꯤ. ꯄꯥꯝꯗꯦ. ꯑꯗꯨꯗꯤ ꯀꯞꯄꯗꯣ.
ꯇꯣꯛꯑꯣꯏ ꯑꯁꯦꯡꯕ ꯇꯣꯛꯑꯔꯣꯏꯗꯣꯏꯔꯣ ꯊꯣꯏ ꯈꯨꯝꯗꯦ ꯇꯣꯛꯑꯔꯣꯏꯅ ꯊꯣꯏ ꯔꯨꯃꯥꯟꯗꯣ ꯄꯥꯏꯔꯒ ꯅꯥꯇꯣꯟꯗꯣ ꯑꯃꯨꯛ ꯐꯠ ꯐꯠ ꯁꯤꯠꯂꯤ ꯍꯤꯛ ꯍꯤꯛꯁꯨ ꯇꯧꯔꯤ ꯀꯞꯄꯁꯨ ꯂꯦꯞꯇꯦ ꯂꯤꯌꯣꯟꯅ ꯑꯣꯍꯣ ꯉꯥꯏꯈꯣꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯌꯥꯝ ꯀꯞꯅꯤꯡꯉꯗꯤꯅꯦ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯄ꯭ꯔꯕꯞ ꯆꯦꯜꯂꯒ ꯔꯨꯝꯗꯣ ꯊꯣꯡꯗꯣ ꯍꯦꯟꯅ ꯂꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯊꯣꯏꯒꯤ ꯅꯥꯛꯇ ꯄ꯭ꯔꯕꯞ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯦ ꯃꯈꯨꯠꯇꯣ ꯍꯥꯏꯐꯦꯠ ꯄꯥꯏꯔꯒ ꯐꯃꯨꯡꯂꯣꯝꯗ ꯐꯝꯍꯜꯂꯤ ꯌꯥꯔꯦ ꯀꯞꯄꯣ ꯀꯌꯥꯝ ꯀꯨꯏꯅ ꯀꯞꯄꯅꯣ ꯌꯦꯡꯒꯦ ꯊꯣꯏ ꯃꯄꯤꯗꯣ ꯇꯩꯊꯣꯛꯂꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯀꯩꯅꯣ ꯀꯞꯈꯣ ꯀꯩꯒꯤ ꯂꯦꯞꯄꯤꯅꯣ ꯑꯩ ꯆꯠꯂꯒꯦ ꯀꯩꯒꯤ ꯆꯠꯄ ꯌꯥꯔꯣꯏ ꯀꯞꯈꯤꯗꯧꯅꯤ ꯈꯔꯒ ꯇꯥꯝꯆꯥ ꯑꯩ ꯆꯠꯂꯒꯦꯕ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯁꯦ ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯗꯨ ꯍꯥꯏꯔꯒ ꯐꯣꯟꯗꯨꯁꯨ ꯄꯤꯊꯣꯔꯛꯏ ꯉꯥꯏꯈꯣꯗ ꯉꯥꯛꯇ ꯑꯩ ꯃꯤ ꯐꯣꯟ ꯃꯦꯠꯄꯗ ꯗꯤꯁꯇꯔꯕ ꯇꯧꯅꯤꯡꯗ꯭ꯔꯦ ꯆꯠꯂꯒꯦ ꯅꯨꯄꯤ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯦ ꯈꯨꯝꯃꯛꯇꯦ ꯍꯟꯗꯛꯁꯨ ꯇꯥꯕ꯭ꯔꯣ ꯍꯥꯏꯕꯅꯤ ꯑꯣꯍꯣ ꯈꯨꯝꯃꯔꯣꯏ ꯇꯥꯗꯦ ꯑꯁꯦꯡꯒꯤ ꯇꯥꯗ꯭ꯔꯣ ꯇꯥꯗꯦ ꯇꯥꯗ꯭ꯔꯒ ꯀꯩꯗꯧꯕꯩ ꯈꯨꯝꯃꯛꯏꯅꯣ ꯈꯨꯝꯈꯤꯗꯦ ꯑꯩ ꯈꯨꯝꯃꯤꯗꯨꯗꯤ ꯍꯧꯖꯤꯛꯇ ꯀꯩꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯍꯟꯗꯛꯁꯨ ꯍꯥꯏꯐꯦꯠ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ ꯂꯤꯌꯣꯟꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯇꯨꯡꯗꯒꯤ ꯐꯠ ꯀꯣꯟꯁꯤꯜꯂꯤ ꯅꯨꯄꯤ ꯊꯥꯗꯣꯛꯑꯣ ꯆꯠꯂꯒꯦ ꯑꯩꯅ ꯊꯥꯗꯣꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯩ ꯆꯠꯂꯒꯦ ꯂꯤꯌꯣꯟ ꯄꯣꯀꯦꯠꯇꯒꯤ ꯄꯤꯛ ꯑꯞ ꯇꯧꯕ ꯈꯨꯗꯣꯞ ꯑꯃ ꯄꯨꯊꯣꯛꯂꯒ ꯊꯣꯏꯒꯤ ꯃꯈꯨꯠꯇ ꯁꯤꯖꯤꯟꯕꯤ ꯅꯨꯡꯁꯤꯔꯒ ꯅꯨꯡꯁꯤꯗꯕꯒ ꯁꯥꯗꯅ ꯃꯁꯛꯁꯤꯒ ꯏꯅꯨꯡꯒꯤ ꯅꯨꯡꯁꯤꯈꯦ ꯊꯣꯏꯗꯨ ꯀꯞꯄ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯑꯠꯆꯥ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯀꯞꯄꯤꯗꯦ ꯇꯥꯝꯆꯥ ꯑꯩ ꯅꯪ ꯍꯥꯟꯅ ꯅꯨꯡꯁꯤꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯁꯤ ꯈꯪꯗꯦ ꯑꯩ ꯑꯗꯨꯝ ꯀꯞꯅꯤꯡꯉꯤ ꯑꯩ ꯈꯔ ꯊꯨꯅ ꯂꯧꯕ ꯂꯥꯛꯎꯀꯣ ꯂꯤꯌꯣꯟ ꯈꯣꯏꯒꯤ ꯃꯃꯥꯏꯗꯣ ꯇꯞꯅ ꯂꯩꯁꯤꯟꯕꯤꯔꯒ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯛꯏ ꯂꯥꯛꯇꯣꯏꯅꯦ ꯑꯩꯁꯨ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯨꯏꯔꯔꯣꯏ ꯂꯥꯛꯑꯗꯧꯅꯤ ꯉꯁꯤꯗꯒꯤ ꯅꯁꯛꯇꯤ ꯍꯦꯟꯅ ꯐꯖꯕ ꯐꯦꯁꯦꯜꯒ ꯇꯧꯊꯣꯛꯑꯝꯃꯨꯀꯣ ꯍꯦꯟꯅ ꯐꯖꯅꯕ ꯑꯩ ꯄꯩꯁꯥ ꯊꯥꯔꯛꯀꯦꯕ ꯑꯗꯨ ꯍꯥꯏꯔꯒ ꯅꯣꯛꯁꯤꯜꯂꯤ ꯍꯥꯏꯐꯦꯠ ꯆꯣ ꯅꯨꯡꯁꯤꯗꯦ ꯆꯣ ꯃꯁꯛꯁꯤꯒ ꯑꯗꯨ ꯍꯥꯏꯔꯒ ꯂꯟꯗꯨ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯏ ꯑꯌꯣ ꯅꯥꯏꯌꯦ ꯊꯣꯏ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯂꯤꯌꯣꯟꯒꯤ ꯊꯕꯥꯛ ꯋꯥꯏꯗ ꯍꯥꯏꯐꯦꯠ ꯅꯥꯜꯂꯤ ꯀꯥꯏꯋꯥꯏꯗꯅꯣ ꯁꯤꯗꯔꯣ ꯀꯌꯥꯝ ꯅꯥꯔꯒꯦꯕ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯤꯌꯣꯟꯅ ꯅꯠꯇꯦ ꯁꯤꯗꯅꯤꯇꯣ ꯁꯤꯗ ꯃꯈꯨꯠꯇꯨ ꯊꯕꯥꯛ ꯃꯄꯥꯋꯥꯏꯗ ꯍꯥꯏꯐꯦꯠ ꯊꯤꯜꯂꯤ ꯊꯣꯏ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯨꯁꯨ ꯐꯔꯣ ꯃꯟꯇ꯭ꯔ ꯉꯁꯤꯒ ꯆꯦꯜꯂꯁꯦ ꯅꯨꯄꯤ ꯉꯔꯥꯡ ꯆꯦꯟꯕꯗꯣ ꯄꯦꯜꯍꯧꯗ꯭ꯔꯦꯕ ꯉꯥꯎꯁꯤꯟꯅꯗꯣꯀꯣ ꯁꯦ ꯊꯥꯗꯣꯛꯑꯣ ꯁꯣꯔ ꯐꯨꯟꯗꯧꯔꯦꯕ ꯃꯈꯥꯗꯒꯤ ꯂꯩꯃꯅ ꯕꯦꯝꯃ ꯊꯣꯛꯂꯛꯑꯣ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯑꯁ ꯌꯦꯠꯈ꯭ꯔꯄꯣꯠꯅꯤ ꯑꯩ ꯆꯠꯂꯒꯦ ꯏꯔꯥꯡ ꯌꯥꯝ ꯄꯥꯝꯒꯅꯨ ꯅꯨꯄꯥ ꯉꯥꯏꯈꯣ ꯆꯠꯂꯒꯦ ꯉꯥꯏꯔꯣꯏꯕ ꯊꯨꯅ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯂꯤꯌꯣꯟ ꯄꯔꯁꯇꯨ ꯂꯧꯊꯣꯛꯂꯒ ꯄꯩꯁా ꯈꯔ ꯄꯤꯔꯛꯏ ꯁꯤ ꯂꯧꯁꯤꯜꯂꯣ ꯀꯩꯒꯤ ꯄꯩꯁꯥꯅꯣ ꯁꯤꯅ ꯄꯤꯅꯕꯅꯤ ꯁꯨꯃꯥꯏꯅ ꯅꯣꯏ ꯅꯃꯥꯟꯅꯕꯤꯗꯒ ꯍꯪꯉꯨ ꯑꯣ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯗꯤ ꯑꯗꯨ ꯍꯥꯏꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯤꯌꯣꯟꯗ ꯈꯨꯔꯨꯝꯃꯤ ꯆꯠꯍꯟꯅꯤꯡꯗꯕꯅꯤ ꯑꯗꯣ ꯐꯖꯅ ꯆꯠꯂꯣ ꯌꯧꯕꯒ ꯍꯥꯏꯔꯛꯎꯀꯣ ꯊꯣꯏ ꯍꯥꯏꯔꯝꯃꯒ ꯊꯥꯗꯣꯛꯈ꯭ꯔꯦ ꯂꯤꯌꯣꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯦꯞꯂꯝꯂꯒ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤꯗꯨꯅ ꯂꯤꯌꯣꯟ ꯑꯃꯗꯤ ꯊꯣꯏꯁꯨ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯁꯌꯥꯂꯛꯁꯃꯤ ꯃꯌꯥꯡꯂꯝꯕꯝꯒꯤ ꯂꯩꯁꯤ ꯑꯅꯨ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝꯅ ꯔꯥꯏꯇꯔꯁꯤꯡꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯩ ꯇꯁꯦꯡꯅ ꯉꯔꯥꯡꯁꯨ ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯕꯅꯦ ꯉꯁꯤꯁꯨ ꯅꯥꯕ ꯐꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯋꯥꯔꯤꯁꯤꯃꯗꯤ ꯑꯩ ꯉꯝꯗ꯭ꯔꯁꯨ ꯉꯝꯗꯅ ꯑꯩꯒꯤ ꯑꯉꯝꯕ ꯍꯣꯠꯅꯔꯒ ꯄꯥꯖꯔꯛꯄꯅꯤ ꯑꯩꯕꯨ ꯊꯨꯅ ꯐꯅꯕ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯗꯣ ꯑꯩ ꯂꯣꯏꯅ ꯄꯥꯖꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯀꯃꯦꯟꯗꯣ ꯄꯥꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯁꯦ ꯐꯒꯠꯂꯕꯣꯏ ꯅꯤꯡꯖꯩꯌꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯎꯔꯒ ꯍꯦꯟꯅ ꯃꯊꯪꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯃꯨ